Akasbani Imphal, Ngangbam Nganthoi Pau Pazari, Ahanbada Maru Pau. Manipur da Hoki Bapung Kun Mari da Mio Sama Marifumari COVID-19 positive Oiba Tenaki, Mio Emma Lakidre, like that Asina Siba Migi Masin Kuntra Taruk Sure. Siksha Mantri T.S. Radesiam Nahiri, Ozagi Sin Pambuhe Nekai Kumnaraba Matamdata, Apava Sama Sama Oirapangam Rashtrapati Ramnath Kovind Nahiri, Oza Haibasi Zati Emma Sangwatpada Kwaidigi Sawa Thodang Lauriba Mioini. Information Song Broadcasting Mantri Prakash Javadekar Nahiri, Anoba Education Policy de Yawa Matung Ina, Sarkar na Research Amasung Innovation gi Lamda, Hena Sentang Pitharagani, Amasung Ngaksel Mantri Rajnath Singh na, Zainagi Mahakap Manaba, General Way Feng Hega Unaduna, Lebak Anigi Ngamkhay Lamdamda Oirakliba Pibamgi Matangda Kupna Khanakre. Manipur da Hoki Bapung Kun Mari da Mio Sama Marifumari COVID-19 positive Oiki, Aduga Mio Amana Lakidre. Raizagi Haksel Bivang Topa Serolamana Hai, Hoki Bapung Kun Maria Sida, Tawal Zilla Dagi Sahi Humpumanga Suraba Mio Emma COVID-19 Gamari Linana Lakidre. Masit Haraga Huzik Power the Raisa Sida Laisadasina Lakidaba Migi Masin Kuntrataru Sukre. Masinung Til Power the positive Oikiba Mio Singadugi Manunda, Sama Humpuna Misamni, Aduga Kun Marina, Central Armed Police Force ni. Positive Oikiba Singadugi Manunda Imphal West Dagi Merfudarani Pan, Imphal East Dagi Tarani Toy, Ukrul Tamenglong Amasung Senapati Dagi Amamam, Bisnupur Dagi Ahum, Thobal Dagi Taramapan, Surasanpur Dagi Mari, Tengnopol Dagi Mapan, Kangpokpi Dagi Taret Amasung, Nonel Zilla Dagi Tarukni. Misam Sama Humpu Positive Oiba Sigi Manunda, None Zilla Gimio Tarukti Atay Raja Sing Dagi Halakpani, Lemhori Basama Yankay Marina, Travel History Laitaba Mio Singni. Houzik Pawada Raja Sida COVID-19 positive Oiba Punba Masing, Lising Taruk, Sanipan Marfuhum Doi Sure. Masigi Manungda Mio Lising Ama Sanipan Humbudrani Toy, active case Oina Lady. Hairiba Matamasida Mio Humbudra Taruk discharge Tauki. Masit Haraga Houzik Pawada Punna Mio Lising Mari, Samapan Humbudra Manga Naba Faduna discharge Taukre. Naba Farpugi Sanga Sisada, Humbudrani Toy, Dasmik Anita Retni. Maragasida Imphal Eski Hangang Amasung Imphal West ki Khagempalli amadi Nganapi Thongna Chingba Mafamsingda COVID-19 ki awareness campaign pangthokhi. Ukrul gi Comprehensive Health Services and Research Center Hospital da COVID-19 positive oiba mio ema thengnabadagi hospital asi matam kharagi oina thingjinkhre. Hospital asi gi serol aman hai sanitization tawnaba hospital asi matam kharagi oina thingjinbani. District Hospital gi matungda jila asida COVID-19 maram oiduna thingjinba si masina ani subani. Aikoi gi ukrul paumi sothing simrena hai District Hospital di tha sigi nipanda amuk hanglaba yai. Jila asida hospital ahum laibagi manungda sarkar gi amma amasung lanai gi ani ni. Hospital ani thingjin khaba matungda jila asida hauzik lanai hospital amakhaktamak mathau tauri. Maraga sida ukrul town gi harkui katheda laiba mio ema COVID-19 positive oiba thengnarakpadagi Mafam asibu containment zone haina district magistrate na lauthokre. Thobal jila gi wangkhem kendra gi manung chanba yai pokbamon lekai daiba mio ema COVID-19 positive oibadagi hariba mafam asibu containment zone haina jila asigi deputy commissioner na lauthokre. MIDC Enterprises amasong master trainer farmers na puthokpa nongin kauba dishwash phenyl floor cleaner amasung sanitizer ngasi Lok Sabha MP Dr. R.K. Ranjana launch taukre. Imphal iski kongba nandaibam lekai da laiba MP gi yumda pangthokpa asamba thauram amada pothoksing asi puthokibani. Ngasi launch taukiba nongin gi pothoksing ado mafam aduda tiliba miyam da MP na amuk yenthoki. Thauramduda Enterprises asigi managing director S. Ingom Sana Singba saruk yakhi. Laibak ki atai mafam singda pangthokna bagum Manipur da su ozagi numit palan ngasi pangthokre. Raijagi Siksha Vibhag na sinduna Imphal gi Babupara da laiba Samagraha Siksha Manipur gi office da pangthokpa thoram amada saruk yakhiba Siksha Mantri Thoksom Radhesam Singh na hai Oza haiba sinfam asi leiramdrabadi samaj haiba sisu leiramloi. Afaba samaj ama leiriba si Oza Singh leiramdrabadi oithokloi. Mang na hai school amagi classroom singdagi Oza Singh na takpi tambiraba matungda Apaw miyo kya puthoki. Mantri na hai miyam na Oza Singh bu kaidong da sulana khaloi da bani. Oza Singh bu ବ୍ୟବହାର tawraba matamda ta afaba samaj ama oirakpa ngamgani. Top
angang sing ki angang sing tung di kunci kana seng ge hera masi scheme su ada sing at the same time jati amagi tung di kunci su kana seng ge kana oza masi scheme ge so ba habu ki kada ya to ge classroom apa meeting apa social worker doctors engineers army officers IS officers kapo ngamba miyo ke ama protest classroom de to ki bane in misi hatana sahi amada 365 days so हम तो वजारत में अपने रेस्पेक्ट और कोई है ओपी बड़ी माय पाने के लिए रेस्पेक्ट और तो अगर नसी कोई हरी को फिल्म समाज का कोई सब शामिल है ना भगनी है ना ये संजय ngasi thorom du da education s ki commissioner T Ranjit amasung vibhag asi ki director L Nandakumar saruk yakhi thorom du ga mari lenana khangelaba oza tare ta kumsi sahi gi oina state award khusinakhi Bisnupur jilla da oza gi numit palan thorom online gi khuthang da pangthokhi Manipur State Transport की बस सिंह हयंग महौसा गुमचेंगनी Manipur State Transport की जॉइंट डायरेक्टर न थोकप चेरोल मनहाई हयंग पांगथोकदौरिबा नेशनल डिफेंस एकेडमी अमसुंग नेवल एकेडमी परीक्षा 1-2 लिसिंगनी कुनगी यंगलगा नोंमाइजिंग नुमित ओइरबसु बस सिंह असि चेनबनी नशा मुक्ति भारत कैंपेन सिंधुना यू अमसुंग मय काबा सिंजाक सिंह सिजनबना मांग ताखनबा हाइबसिगी मतंगदा मियाम बुभाब ताहनबगी थोरम अमा पांगथोखरे हेल्थ केयर सेंटर थौबाल पाखंग खोंग अमसुंग रूरल डेवलपमेंट सोसाइटी खोंगजोमदा लेबा मियोय 15 दा निसाना मांग ताहलबसिंगी मतंगदा अखंग हैसिंगना पौताक पिखी तुंगदा निसा पुनमक थादोगलसी हाइबा पुनब खोलाव अमा लावखी मिशन ऑर्गेनिक वैल्यू एंड डेवलपमेंट फॉर नॉर्थ ईस्टर्न रीजन एग्रीकल्चर विभाग अमसुंग अपुनब ऑर्गेनिक प्रोड्यूसर कंपनी लिमिटेड ना कक्सिंग जिला की तोंगान तोंगान मफमदा लेबा वाहिक ताबा लौफमसिंगी फिबम यंगसिंखरे मिल कांगबु अदुना सेरौ सुगनु तांगजेंग अमसुंग वांगुन सिंगबदा लेबा लौफम सिंसु यंगसिंखी अमदि मफम सिंग असिगी लौमी 5 रोमदा लेमना हिदाक लांगसक यंथोखी इंग्लिश कुंथ्रा की फुटबॉल वर्ल्ड कप क्वालिफाई ओइनबा पांदमदा यूथ डेवलपमेंट अमसुंग इंडियन फुटबॉल हाइबसिदा ऑनलाइन एसे कंपटीशन अमा पांगथोखरे नेशनल स्पोर्ट्स डे गा मरी लेनना नेहरू युवा केंद्र चांदेल अमसुंग थौबालना मुभनलाई एथलेटिक क्लब का पुनः सिंखिबा ऑनलाइन एसे कंपटीशन अदुगी फॉल लौथोकले पाउगी मरकथा नतेनबा ब्रेक अमा Viral hepatitis B amadi C lemna test tawbaga loinana hepatitis C lemna layengbagi kudong sabasing National Viral Hepatitis Control Program gi makhada masak khandogaba model treatment center sing RIMS Jenims District Treatment Center oriba District Hospital singda phangbigani kanaguma miyoi singna viral hepatitis na naramba yai haina chingnabiba leirabadi sinthaba tawdana haiba treatment center sing aseda laktuna test tawthokpiyu khangdokpiyu virus sing asi karigumba yauramba tarabadi matam chana layengbagi kudong sabasing lobiduna laina sing asina tungda thogalakpa yaba kudong thibasing haibadi chronic liver disease liver cancer na chingba kayadagi ngathokminasi miron minupi khudingmakna suksoi soidana hepatitis B test tawthokpiyu amadi foglagliba angang khudingmak hepatitis B gi birth dose kapthokpiyu karigumba miron minupi sing hepatitis B positive oiba tarabadi government health facility labor center singda angang unabiyu angang hekpokpaga hepatitis B vaccine amasung hepatitis B immunoglobulin injection pungkun mari gi manungda kapthokpiyu paujenjariba National Health Mission Government of Manipur ताबिरिबा पावसे आकाशवाणी इम्फाल दगिनी राष्ट्रपति रामनाथ कोविंद हाइरी ओजा हाइबसी जाति अमा सेमगतपदा ख्वाइदगी चाउबा थौदांग लौरिबा मियोइनी ओजागी नुमित कमरी लेना ngasi ओजासिंगदा नेशनल अवार्ड यंथोकपगी थोरमदा राष्ट्रपति ना हाइ हौगलकलिबा आंगांसिंगबु महिमसिंग तंबिबता नतना लमसत साजत फजहंदुना अफबा नागरिक अममम ओहेनबदा ओजासिंगी थौदांग यमना चाउई श्री कोविंद ना हाइ अफबा बिल्डिंग अमसुंग ममल तांगबा खुसु खुलाई लेबा खकना अफबा स्कूल ओहेनबा ngamde अफबा स्कूल अमा ओहेनबगीदमा ख्वाइदगी मरु ओइबदी ओजासिंगना कथोकपगा लोइना होनबा अदुनी राष्ट्रपति ना हाइ महिमसिंग तंबगी थौसिलदा अवनबा पुरकपा मतमदा ओजासिंगबु अखनबा मिटेंग थमदुना थबक पाइखतकदबनी मांगना हाइ अनौबा नेशनल एजुकेशन पॉलिसी की मतुंगिना ओजासिंगना महिमसिंग तंबिबदा खुदोंग चाहनबा थौरांग कया याउरी कोविड-19 लाइचत मनुंगदा महिरोइसिंगदा महि तंबिनबा ओजासिंगना डिजिटल टेक्नोलॉजी सिजनरिबा सिबु थागलदुना राष्ट्रपति ना हाइ महिमसिंग तंबगी लमदा हेना फगरहनबा अमसुंग अनौबा टेक्निक सिंग महिरोइसिंगदा खुलोइनबा ओजासिंगना डिजिटल टेक्नोलॉजी की लमदा हेना खंगनबा होनगदबनी लेबासिगी खंगलबा ओजा 93 मखोइगी थौदांग मसक खंगबो ओइना नेशनल अवार्ड खुसिनखी थोरमदुदा केंद्र की शिक्षा मंत्री रमेश पोखरियाल निशांग अमसुंग शिक्षा की राज्य मंत्री संजय धोत्रे सरुक याखी
Information amasung Broadcasting Mantri Prakash Javadekar na hairi New Education Policy da yawba matung ina sarkar asina research amasung innovation gi lamda hena senthang pitharagani Mumbai da Parle Tilak Vidyalay gi sahi chama surukpa kumon thorom amasung ojagi numit palan ga mari lenana video conferencing gi khuthang da wangang bada Sri Javadekar na hai Hauzik Parliba Narendra Modi na lusingba sarkar asina research ka mari lena ba thabak singi funding hengar hanaba honariba sina maram oiraga research ki lamda awan ba kya purakani haibagi asa tauri adumoina mak mangna hai research ki lamda Bharat na GDP gi sada amagi makhada sizinari adumoina ma atai lebak singdadi research amasung innovation gi lamda GDP gi sada ahum gi senpham thadari Sri Javadekar na hai anoba education policy asina technical literacy fagarhana bagi jatra hullabani Kena bakayana pullaga amato ibagi saktam sagat bagi damak Bharat asi malinda sakhang naribani asigumba Bharat ki saktam asi hena mapangal kankhana naba pandam da paikhatpa Ek Bharat Shrestha Bharat Abhiyan leba sida makha sathari thorang asigi makha da leba ki konung deliga Sikkim ga pungba semduna thawam kya pangthokli BRICS lebak singna malem gi tongan ba mafam singda hingsa amasung mukna ba hengelakpada nungnang ba phungdokre Brazil, Russia, India, China amasung South Africa gi ngaksel mantri singi mifamda hingsa amasung mukna ba gi thodok sing antarjati gi ain akhana na UN Charter gi matung ina rajniti gi oiba wari sanaduna santi una loisina bo honagadabani haina yanaki makoina United Nations Security Council gi warep 2532 gi makhada terrorist loop singi mathakta lanigi operation chathabana tana yengthina ba pumna makhudakta lepkadabani haiba warep adu na hona na mifamdu da phutokhi Bharat ki mapan thoram mantri S Jaishankar na terrorism na singnarak pasing thengnana ba BRICS ki lebak manga gi marakta tengbang pina ba hengerhana ba wafam pukhatkhi Mifam adu Russia gi mapan thoram mantri Sergei Lavrov na sabapati oiduna pangthokhi Dr. Jaishankar na lebak si maromdom lepsa bangamna ba paikhaliba atma nirbhar Bharat ki matang da wangangkhi Akashvani Imphal gi pauta biri Ngaksel mantri Rajnath Singh na China gi mahakap fammanaba General Wei Feng Hega unaduna lebak ani gi ngamkhailamdam da oirakliba phibam gi matang da kupna khanakre Shanghai Cooperation Organization gi mifam yawba satpada ngarang Moscow da Sri Rajnath amasung General Wei Feng He wari sanakhibani Ngaksel mantri gi office ki paw matung ina mifam adu da Sri Rajnath ki maikaidagi China lanmina ngamkhailamdam da lebak ani gi yanakhiba wafam singi wangmada lanmi masing ka hena leisinduna ka henba thawong kya sathai haina phungdokhi Sri Rajnath na haukiba tha khada Bharat China gi ngamkhai gi noksup thangba sector da leiba Galwan tampak yauna line of actual control da oiriba phibam gi matang da pawdamkhi Ngaksel mantina Bharat lanmina yumlo na balebak singa ngamkhai gi matang da daita masakhang na mathau pangthoktuna lakli adu buleba asigi ningtamba amasung apunba gi saktam kahendana ba sabsaba phiref lei haina phungdokhi Sri Rajnath na hai Bharat amasung China gi marakta santi amasung khana China ba thoktana ba malem gi lusingba singi pautak loba tangai fade mangna hai lebak ani na yana kiba amasung protocol gi matung ina China na pagong lek yauna muknari ba tai mafam singdagi makoi gi lanmi sing lokthokadabani mangna hai hauzik lebak ani gi ngamkhailamdam da ungkhanari ba phibam asida nakal ani mangna daita khangna thabok paikhat patangai fade Sri Rajnath na lebak ani gi marakta kutniti amasung lanmi gi khuthangda makhata na wari sanaduna line of actual control da hek yariba makhai athuba matamda santi hanjin hana bo honagadabani haina pankhi Ngaksel Mantraloy gi serolaman hai China gi Ngaksel Mantrina Pradhan Mantri Narendra Modi amasung China gi Rashtrapati Xi Jinping gi marakta yanakhi bo wafam sing mapung phana inna ba haikhi General Wei Feng Hina lebak ani gi marakta leptana paw phona na basu phongdokhi Ngaksel Mantri Rajnath Singh na Moscow da Tajikistan, Kazakhstan amasung Uzbekistan gi Ngaksel Mantri Singh gasu unakhi Aroibada maroiba paw amuhana Manipur da hauki ba pungkun mari da miyoi chama marifumari COVID-19 positive oiba thengnakhi miyoi ama leikhidre laicharasina siba migi masing kunthra taruk sure Shiksha Mantri T.S. Radhesyam na hairi ojagi sinphambu henai kai khumnaraba matamdata afaba samasama oirakpa ngamgani Rashtrapati Ramnath Kovind na hairi oja haibasi jati ama semgotpada khwaidagi chawba thodang loriba miyoini Information amasung Broadcasting Mantri Prakash Javadekar na hairi anoba education policy da yawba matung ina sarkar na research amasung innovation gi lamda hena senthang pitharagani amasung Ngaksel Mantri Rajnath Singh na China gi mahakap fammanaba General
Wei Fengheiga unaduna Leibak anigi ngamkhai lamdamda oirakliba phibamgi matangda kupna khanakre Pauloi jare